Jammu and Kashmirda Chahi Taruk PR Thamkhibagum Manipurdasu Thamlakloi Hainingai Leite Ibomcha Luraba Tanjasida Nabagi Mahut Laingak Semna Bohonasi 2023 gi May ahumdagi hauduna Satharagli Irang Asina Maram Oiduna Mamang da Leramba Laingak Suspended Animation da Thamduna Popular Government Sembangam Dana Lairibasi Lakliba 2026 ki February Taragumdoigi Manungda Laingak Ama Semhaudravadi Jammu and Kashmirda Chahi Taruk President Rule Thamkhibagum Manipurdasu Thamlakloi Hainingai Leite Haina Lamlai Esegi MLA ki Ibomcha na Phongdokre Wapamasi Sawombung Kabui Khunjau ki multi-purpose platform Sangabagi Thauramda MLA na Phongdokivane Thauramaduda Sawombung Kabui Khunjau ki Khulgi Maru oiba miyoising na saruk yake Thauramaduda MLA ki Ibomcha na Makhata na hai mamangda miyam gi oiba laingak ama leiringai matamdana Chief Minister N Biren famdagi lauthoku haiduna lamdam asigi miyamna irang hauduna khongjang kaya sangsankhe aduga hojikna Assembly dissolve tawraga anauba mikhal pangthoktuna laingak semu haina demand tawragle mamangda leiramba popular government aduna hojik lamdam asida thogli bairang ase mapung phana thengnaba ngamlaroi khangbana maram oiraga Assembly suspend tawduna President rule oina lamdam asida thamlakbane Hojik lamdam asida popular government ama semnabagi damak center na hotnarabasu laingak ama semba yabagi condition adu oidavana Hojik su laingak semdribasine popular government ama semnabagi phibam leitriba matam asida Assembly dissolve tawraga athubada mikhal pangthokani haiba yaroi haikhe mahakna makha taraduna hai Jammu and Kashmirda chahi taruk henna President rule thamkhe hojik Manipur da oiriba phibam asida BJP natana lamdam asida atopa party na laingak sembo oithokloi MLA singi marakta yaningda bakhara yaurabasu yaningba sing punna honaduna miyam gi laingak ama semna ba hona minavana khwaidagi aphaba khongthang oigane hojik India laingakna India da aina yadaba mawongda naronda sangsilakiba mitop sing chapchana khandoklaga voter list yauna tongan basingda yauksilamba sing kakthatlaga masa masagi maramdam singda thadokhragani haina laukthokibassu leikhrabane Manipur miyamna NRC tawduna Aina yadaba mitop sing khandok nauna mikok thiraga delimitation tawgadabani haiba demand tawre asigumba mitop na paiduna leiravade hairiba thabak sing tawbada manung hanjina pangthokpa ngamdavada natana pendaba kaya lakane asukluraba tanja asida laingak painingbana maram oiraga amana amabu singthanana bohonaduna laibagi mahutta athuba matamda miyamgi oiba laingak semnaba punna honaminasi haikhe Chaoba Mina Hatpa Oiramle mi Hatpada Maru Oina Chennaba Nupa Amaga Nupi Amaga fare Imphal West District ki manung chanba Wange khaidem da macha ani leirabe mauna ha ama siraga phangkhibadu kanagumba kharana Hatpa Oiramle haina thajaba yaba mafamdagi phangba paw amana haire paw asina makhata na hai nupi adu masana ilakhiba phi macha aduna makhauri lagalaga hatkibani haibagi chapchaba khudam sing Police ki forensic team na khangba ngamkhe mihatpa sing adugi khongul lirakbada Wange police na ihana na chingnei haiduna mahaki mapuroiba amasung manembok wahong pahong chathanaba Police na phakhe makhoi ani numit mapanni police custody remand lauraga leire mihar asigi matangda makhoi ani da wahong pahong chathabada mihar adugi langla langjil puthokpa ngamdre makhoi ani na hojik phawba mihar aduda makhoi ani yaude haina phongdokle Nupi adu hatpagi matangda police na atopa maikei amada haidoglaga thiba humbagi thabak chathabada langathel laikhom bazar dagi hojikna nongpo kaithel manbi awang lekai da leiba moirangthem dhanajit chahi kunipan amasung yaripok wangkhem dagi SH Kananwala Devi alias Danesori chahi nifuga mathoi miyoi ani phagat khe makhoi ngasi chief judicial magistrate Imphal West ki court puthoklaba tungda police custody remand lauthakrai Thajaba yaba paw asina makhata na hai nauna phagalakhiba danajit masamangna mihada du sathakibani haina maral yazare nupi adu mahangna koktoklaba tungda mafam aduda makhauri lagalaga hatpani haibasu khangba ngamle adumakpo mihar asigi matangda police na makhoi mari fare haibadagi hena karigumba wafam amata phongdokpa leitre police custody remand tawribanina ngasi nongmanini asida achumba loinamak puthokpa ngamlagani haina police na phongdokle asigumba makhalgi mihar mipungi kesing ase khudaki oinadi achumba hektamak phangba ngamde adumakpo mihar asida senai haina fariba maki mapuroiba khaidem naresor chahi kunmapan amasung manembok khaidem ongbe indira chahi nifuga tarete hawjik phawba mihar asida senai haibagi chapchaba likhun amata puthokpa ngamdre makhataba paw ngainare Numidang Tumdana Thabak Subising breast cancer Nabagi Chang Wange study Ayamba matamda Numidang Tumdana Thabak Suba natragana tongan ba time zone lana plane tonglaga chatpa nupi sing aggressive breast cancer gi risks wangi haiba study amadagi khangba ngamle
Texas A&M University College of Arts and Science ki team amana thijinbada wafam asi khangba ngamlakpane nupi oibisingna numidang tumgadaba matamda thabak surabade hakchanggi internal clock haina su khangnaba circadian rhythm da ahongba laktuna immune system gi mapangal sontharae hakchanggi immune system sontharaklabade cancer gi risk wangkhalae Center for Statistical Bioinformatics amade Texas A&M University College of Arts and Science ki Co-Director Dr. Tapasri Roy Sarkar na haike miyoibana tumba yahoba chaba thakpa amade sasinkraba chinjaksing mapungphana tumanbana chingba pumnamak circadian rhythms na tawhanba thawong amane hormone thadorakpa tisu semgalakpa amasung immune system gi phibam kahendana thambagi thawong pumnamaktasu circadian rhythm na maruoiba thawdang lawe circadian rhythm da ahongba laklabade hakchanggi kayat pumnamak mathau ningthina tawba ngamlaktaba maramna cancer gi risk wangkhalakpane hiram asigi matangda mamutana khangnabagi-damak researchers singna miyoi kanglup anida thiba humbagi thabak chathakhe ahanbagi miyoi kanglup adu ayuk nungthilgi matamda thabak suba kangbu ne ani suba kangbu aduna numidang tumdana thabak tawba singne oncogen journal da phonglakpa study gi report na hai numidang tumgadaba matamda thabak suduna leibi nupi singda breast cancer gi risk hengalakhe tumba chabagi matam naidaba amasung numidang tumdabana maram oiraga aggressive breast cancer gi risk wangkhalakpani haire amaromda New York ki tongan ba layeng sang taret ki maramda thijinbada chahi nauribi nupi kaya marum breast cancer naba thengnare masaki chahi 19 dagina 94 phawbagi manungda leiba nupi chada 12 rom breast cancer naba thengnakhe Radiological Society on North America RSNA gi chahi gi mifamda puthorokhi study gi report na hai mamangai ga manadaba mawongda masaki chahi nifu sudriba nupisingda breast cancer nabagi chang hengalakpa maramna hiram asagi matangda mipum khudingmak wakhal tahanbaga loinana matam sana amasung chang naina screening taunaba thaurang lakhotpagi tangai fadaba leire kanagumba nupi ama breast cancer narabasu haugalakpa stage ta thengnaravadi matam sana layeng laga irai laina fahanba ngami haire